Akasvani Imphal Khitrimayum Chitrabhanu na pau pazari ahanbada maru oiba pau. Raja asita thamlakpa numidangi curfew numit 15 amaga makhatana sangdokre adubu hiram kharada komthokle. Manipur ngarang sample lising ahom chatu nifu manga test tawbugi manungda miyoi chamre nifu go nitoi COVID-19 positive oiki. Positive oibagi changcha da tara nitoi dasmik amani. Central Drug Standard Control Organization na emergency go oina chahi tara nitoi amasung masigi mathaki miyosingda COVID ki vaccine Zycop decision nabagi ayaba pikre amasung levas da COVID-19 lachitegi naba parakpagi changcha da marfudra tare dasmik manga mari yore. सरकार की फैसिलिटी सिंगदा चाही तरा निपान की मथक की मियोई सिंगदा कोविड-19 की वैक्सीन लेम नकाप की कैंपेन ले वैक्सीन बथुंगबदा चथरिबना ना ओरिवा सिंगना वैक्सीन असि काथोकनबा अमदी अचे मियोई सिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीब लेरिबना मियामना सेक्शन बवारपे की थोंग सिंग तोकपिदुना यारिबा मखै युमदगी चथोकना लेबियु तंगाई फदना चथोकलबदी फेस मास्क उपियु फुटरु की सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हमदोकतुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदी मतेंगी दमकता नेशनल हेल्पलाइन नंबर सिंगना 011239788046 अमसुंग 1075 नि अदुगा राइजिगी हेल्पलाइन नंबर ना 0385241166 अमसुंग 1800345381 नि हौजिक मपुंग ओइबा पाउ राइज असिदा निमिदांगी मतमना थमलकपा कर्फ्यू निमित 15 अमगा अमुक सांगदोक्तुना मथंग थागी 3 फाव लेरेगनी कर्फ्यू असि निमिदांग वायरम पुंग 3 तगी अयु पुंग 5 फाव लेगनी स्टेट डिजास्टर मैनेजमेंट अथॉरिटी की स्टेट एग्जीक्यूटिव कमिटी की चेयरपर्सन जो ओरिबा राज्य की चीफ सेक्रेटरी डॉक्टर राजेश कुमार न थोकपा चेरोल अमन हाई मियाम पुनबा अमदी चक्सा हैजानाबना चिंगबा पांगथोकपा याखिरोय तंगाई फदबा कांगलुकी अमदी धर्मगी ओइबा थौरमसिंगदी अककनबा मी मसिंगल लोनेना अहांगवा मफमसिंगदा पांगथोकपा यागनी पौना बाजार अमसुंग थंगाल बाजार की वांगवदा नाइटोम लेबा युमसाननबा मचाकसिंग हार्डवेयर इलेक्ट्रिक की पोलमसिंग सीमेंट स्टेशनरी गुंबा पोचे योनबा दुकानसिंग अयु पुंग 8 तेगी नुंगथिल पुंग 2 फाव हांगबा यागनी अदुमोइनमक शॉपिंग मॉल सिंग दी हांगबा याखिरोय गाड़ी वर्कशॉप सिंग कोविड की मपुंग फाबा चेक्सल थौरांग लोनेना अयु पुंग 9 तेगी नुंगथिल पुंग 3 फाव हांगबा यागनी लेकाई की दुकान सिंग अमदी मनामसिंग योनबा पपुम सिंगसु अयु पुंग 13 तेगी नुंगथिल पुंग 2 फाव हांगबा यागनी nga poultry amadi poultry pothok sing yonba tukan sing na ayuk pung 9 dagi nungtil pung 2 fawba aduga sangom amadi sangong gi pothok sing yonba tukan sing na ayuk pung 3 dagi 9 fawba hangba yagani hairi Manipur ngarang sample lising ahom chatu nifu manga test tawbagi manungda miyoi chamre nifu ga nitoi COVID-19 positive oiki positive oibagi changcha da tara nitoi dasip amani miyoi nipana laiset asidegi lekhidre Rajagi haksal vibang ngarang thoki bacherol madhai Manipur da hoki ba pung kumri da COVID-19 na naba miyoi changa marfu ga nipa naba faduna discharge tawkre naba phaba apon mamasing lak amal lising mari chatre nifu matoi sukre naba phabagi changcha da marfu nipan dasmik Taruk Nipani Hozik active case lising Marichama Kuntramapan lady. Rajasi oina Hozik forward COVID vaccine dose Laktara Mari lising Humpudra Mari Subna Yankan to a kakre, Masik Manin the Mu Laktara Mato lising Humpudra Manga, Jong Humpudra Mato in a hanba dose Aduga Mu Lak Ani lising Marfudra Nipan Chato Marfumato in Anishuba dose capre. Mizoram da lockdown gi matam chegol ama sangdokre lockdown gi matam asi mathang thagi mari fa bachanagani raja si da covid ki lase laksin bangam nabagi damak sarkana lockdown gi matam asi makhata na sangdorakpani lockdown gi matam makhata na sangdoklabasu tukan kaithal amadi lalo etiki mpham sing tangkak nain hangba yabagi ayaba piri Assam की हक्सल मंत्रालय न कामरूप मेट्रो जिला दथा आसिकी कुन मंगा दिगी कोविड-19 वैक्सीन सेंटर लिसिंग मचनी सुपना मरी हांगदोक्तुना मखाताना वैक्सीन कापगी थबक हौरगनी हक्सल मंत्री केसम मंतन हाय ngarang degi yumthong changduna tika thabagi थबक हौरे मसि निमित हुनी चथगनी श्री मंतन हाय था आसि लोइबत फावदा मिपुम खुदिंग म कोविड वैक्सीन tika thadongna थौरांग तौरी Assam da one nation one ration card scheme kana basing miyam da haying degi fangalagani Guwahati da paumisin da wangang bada raizegi food civil supply amasung consumer affairs ministry Ranjit Kumar Das na high scheme asigi makhada imung koti ani lak yangki da kana ba piragani mantri na hai beneficiary sing na makoi gi ration card sing adu Aadhaar ga link to godabani link to drabadi makoi na phangpham thokpa cheng amadi atei polam sing fangloi scheme asi kendra sarkar gi flagship program gi makhada pakalapa national food security ekimunung channa lakpa khongthang amani tabiri pa pawasi akasvani imphal dagini
Central Drug Standard Control Organization CDSCO na leba asida emergency ko oina chahi taranito amasung masigi mathaki miyoisingda Candela Healthcare gi COVID-19 gi vaccine Zycov decision na bagi ayaba pikre wafum asihida asigi clinical trial gi interim phase 3 gi result adu CDSCO gi subject expert committee ga tanarba matungda yakhibani vaccine sika pada chada humbudra tru dasmik taru gi kana bagi chang phangani amasung Celsius degree ani degi nipan fawu manungda thamgadabani vaccine asi yetum yaudana dose ahum thongna kapani ani suba dose nimit ku nipani leraga amasung ahum suba dose na nimit yankai taru ni leraga kapkadabani Leibasida hausi fawada miyoi koti yankai nipan hena COVID ke vaccine kakre hausi fawada mi koti yankai lag nifu manga test tokre kendra gi haksal mantralo ne hai leibasi gi oina COVID laisite gi naba parakpagi chang chada marfudra tare dasmi manga mari yaure hauki bapung kumri da miyoi lising kuntra tur hena naba fakhi masi taraga hausi fawada naba phaba punba masing koti ahum laktara manga shure hariba matam sida COVID ki anoba case lising kuntra ga mari thainaki Hausi fawada miyoi lag mari lising kuntra humdoi chamapan humpu mari lachet asidagi laikhitre. Leibaki konung Delhi da COVID-19 ge ating batham lamba adu lagliba ningthokaba numitagi lokthok lagani amasung mahoksa gu market sing hang ba horagani. Tuesday da thaga pa warol amada Mukhyamantri Arvind Kejriwal na hai sarkar na ayaba pikeba market sing numidang puni pan fawa hang ba yaragani mahang na hai leibaki konung Delhi da COVID-19 ki case masing hantarakpadagi ating basi komthorakpani. Tamil Nadu dasu school amasung college sing September amadigi amuk hana hanglagani. Uttar Pradesh ki hanigi Mukhyamantri Kalyan Singh rang numidang Lucknow da lekhidre masagi chahi marfu mapan sukre hauki bachai okra deki mahak hospital da layang duna lakhibani. Pradhan Mantri Narendra Modi, Mukhyamantri Yogi Adityanath amadi atel luchingba kiyana Uttar Pradesh ki hanigi Mukhyamantri amasung Rajasthan ki Rajyapal oiramba Kalyan Singh na asina lekhidabada awawa phongdokre. Pradhanmantri Narendra Modi na tha asigi kumapanda Akashvani gi man ki baat thoramda leiba asigi amasung mapallam gi miyamda mahagi pungi wa phungdokani masi thagi oina radio gi thoram asigi marfu sub episode ni thoram asigi damak Pradhanmantri na miyamda makhoi gi mot phungdorna ba hairi miyamna makhoi gi aningba apamba sing adun namo f natraga mygov open forum da phungdorpa yagani toll free number 1800117800 da phone tawraga makhoi gi message adu hindi amasung english ta tharak pashu yagani phone line sing tha asigi kuntere faw hangani miyamna 1922 da su miss call pirak laga link loduna Pradhanmantri da hakteng na makhoi gi sms thaba yagani Jammu amusung Kashmir ki Pulwama jila da ngarang security force ko thongna bada lalhlu jesi Muhammad ki miyo ahum sire police ki pauna hai akak na ba paw ma phangba degi security force ki apun bakangbu amana mapum adu da thibu hum ki thabak chathaki security force sing aduna chingna ba mapum sing adu da changsin bada lumdna leramba lalhlu sing aduna nomai kapsal lakhi maduda security force na handuna nomai kapada miyo ahum adu sikhi bani Mapantharo Mantraloy na hari Afghanistan da leba Bharat macha chahum hena leba asida purakre ahan ba batch ki oina Bharat macha chama kuntra manga Afghanistan ki konung Kabul dagi doha tamna purak laba matung dangarang numidang leba asida yorokhi bani doha amasung Qatar da leba Bharat ki embassy na Bharat macha singbu asu engam thoktana ba leba asida halakna ba yana na bagi sexulna ngakseli Mapantharo Mantraloy gi machinchapa misak arindam bakchi na hai Air India gi flight amana Bharat macha marfu ga tere pududuna New Delhi gi damak takistan thadokre Loshilakpada COVID-19 degi ngakthong nava face mask upa putaruk labna na leiba khutsa amadi mai mitarutna na tamba haiba achamba thong ohum masinga na chapina ba amukhana ningsingjari aroibada maruiba pa amukhana Raja asida thamlakpa numidangi curfew numitara mangani amaga amuk makhata na sangdokre adubu hiram khara da komthokle Manipur ngarang sample lising home chatu nifu manga test the week manung the miyoi chamri nifu nitoi COVID-19 positive oiki positive oibike changcha da tara nitoi dasmik amani Central Drug Standard Control Organization na emergency oina chahi taran to amasung masigi mathaki miyoi singda COVID vaccine Zycov disease na bagi ayaba pikre amasung leivas da COVID-19 laisategi naba farakpagi changcha da marhudra tara dasmik manga mari yaure pauloi zare